कुर्बानी की सा से सितर लेबा सा ओइबा यादे सितर लेहलोइदबनी मसा मऊ फबा असोयंगाम याउदबा डिसफिगर ओइदबा अनोइबा फजाबा सा ओइहनगदबनेबा अल्लाह की लंबेंदा आइना ख्वाइदगी पांबा पामुजबा अतांगबा ममल लेबा सादो खल्लगा इखोइना कुर्बानी तौगदबनेबा मसागी पोगलकपदगी हौना ममई याउद्रबा ममई हौरक्त्रबा अदुगुम्बा सादो कुर्बानी तौबदा इमाम अबू हनीफा की नज़दीक तदी जायज़ ओय तोइगुम्बा सुंग इमाम मुहम्मद रहमुल्लाह की नज़दीक तदी जायज़ ओयदे मरम मदुना मपोक्तगी हौना ममई याउरक्त्रबा सासे एहतियातन कुर्बानी तौदबना हेना फै मखोंग तेकपा सा मखोंग मरी दुगी मनुंगदगी मखोंग अहुम खक्तना चटपा मरी सुबु मखोंग अदुना चटपा ngамदबा थाबा सुंगम ngамद्रबा अहुम खक्तना चटपा सादो मखोंग नाम सुग्या याद्रबा सादो डिसफिगर ओइबा सानी हाइना लौगनी मदुगी सादुना कुर्बानी तौबसु फत्ते दुरुस्त ओइदेव करिगुम्बा मरी सुबु मखोंग अदु हाइफेट हाइफेट तपलब जमीन द थारगा चटपदी ngamba पूरा थाबा ngамद्रगसु हाइफेट हाइफेट जमीन द थारगा ngaklau तौरगा चटपा ngamba ओइब तारगदी मदुगी कुर्बा सादुना कुर्बानी तौबा यागनी अदुगा मरी सुबु मखोंगदुना सुक्था थाबा याद्रबा मखोंग पुमटेक्ति अबा करिमता जमीन द पक्पा ngамद्रबा यालगा लेरबा अदुरगदी मखोंग अहुम खक्ता यारबा अदुगुम सादुना कुर्बानी तौबा यारोय भारू राइट सिगी मसला सिसु मसागी मपोक्तुगी हौना मची अमता हौद्रबा सा मची अमता हौद्रबा सा मची यावरक्तबा मपोक्तुगी मची याउद्रबा हाँ मची नाम ओइरो अमा खक्ता ओइरो हौद्रबा हौरक्तबा सादो मदु कुर्बानी तौबा यायेबा मपोक्तुगी मची हौरागा लमखांग तेखिबा अदुसु खजिक खक्तंग तेखिबा मतोंदा अयाम्ब सरुक्ति लेहौरिबा हो अदु ओरसु जायज ओइगनी कुर्बानी तौबा अदुगा मची दुगी अयाम्ब सरुक तेखरबा ओइरगदी तौदबना फै मची अनिमक्तो अयाम्ब सरुक तेखिबा ओइरगदी तौदबना फै चुमना मसागी सुगु होरक्तबदुना याखरे अदुम कुर्बानी तौबा अदुगा हौना अयाम्ब सरुक अदो मची अनिमक्की तेखिबा तारबदी कुर्बानी अदुना तौबसु दुरुस्त ओइदे शामीनी सिसु भोलुम मापन मोंग असुम दौदुना मचीगी सरुक खरदी हुजिकी हाइग्रिबदुना मचीगी सरुक खर खक तेखिबा ओइरबदी कुर्बानी तौबदु जायज ओइगनेबा करिगुम्बा मखोंग थेंगना तेखिदना ब्रेन दे इफेक्ट ओइरबा अदुगुम्बा सादुदी दुरुस्त ओइदे को खर खक तेखिबदी याय दु अयाम्बा सरुक तेखरबदी यादे हेबा अजिसु जो बदाय सनागुम्बा फुकागी लाइक्सिंग फिकागी लाइक्सिंग अदुम यावरबनी मना तत्प सासु लै छंद हमेंग द इरोइदा मना तत्प सा मसागी मना मपोक्तगी मना यावरक्तबदु नत्तबा मना तेन होरक्पदु याव मखोंग थेंगना होरक्पदु नत्तबा मपोक्तगी दुम हौरगा लाक्पा मना यावरगा लाक्पा अदु अयाम्ब सरुक्तु तत्खिबा मनागी अयाम्ब सरुक्तु तत्खिबा तारदी अदुना कुर्बानी तौबसु दुरुस्त ओइदे करिगुम्बा मनागी मतोन खर खजिक्तंग यामदना तत्खिबा ओइरगदी मदुना कुर्बानी तौबदा कैसु अकायब लैते फतवा रहीमिया बोलुम तरा सफा नंबर 95 अमा पुकनिंगदगी मपोक्तगी मना यावरक्तबा अदुदी कुर्बानी तौबा याररोए अमा पुकनिंगदगी पोगलकपदगी मना करिगुम फुबा याउदना लाक्लबा अदुगुम्बा सादुना कुर्बानी तौबा यारो जामिउल फतावा दा याउरी मोंग असुम तौदुना कुर्बानी की सा सिंगसिदा सितर लैबा मया याउद्रबा मया लोइना केनख्रबा सा हदि नत्रगना अयाम्बा मया सरुक अयाम्बगी मया सरुक मखोय लोइना केनख्रबा मया अदुना सु कुर्बानी तौबा यादे अदुबु करिगुम्बा मयादु अनि अहुम खक्तंग तेखिबा याउखिदबा ओइरबा अतैदि याउरिबा मदुना महाकि मचिनजाक चाबदि ngамमिबा सजिक चाबा ngамमिबा अदु अरगदि करिसु हरज ओइदे याय अदुम अदुना कुर्बानी तौबा अयाम्बा सरुक मया केनख्रबा याउद्रबा हाँ सजिक फजना चाबा मबुक थन्ना चाबा ngамजदबा सासिंग अदो डिसफिगर नेना लौगनी अदुगुम्बदुना दि यारोय कुर्बानी तौबा अदुगा मया अनि मरी तत तेखिबना सहित चाबदा अकायब लेतबा अदुगुम सादुगी दमक्तदी कुर्बानी तौबा जायज ओइगनी जवाहिरुल फिकादा मोंग असुम तौदुना सादु ममित तांगबा अयाम्बा उबु ngambagi शक्ति दु चटख्रबा
ꯎꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯌꯥꯝꯕꯅ ꯆꯠꯈ꯭ꯔꯕ ꯌꯥꯎꯗ꯭ꯔꯕ ꯃꯉꯣꯟꯗ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯁꯥꯗꯨꯅ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯨ ꯗꯨꯔꯨꯁꯇ ꯑꯣꯏꯗꯦ ꯃꯨꯅꯥꯁꯤꯕ ꯑꯣꯏꯗꯦ ꯌꯥꯗꯦ ꯐꯠꯇꯦ ꯗꯨꯔꯔꯦ ꯃꯨꯈꯇꯥꯔꯗ ꯌꯥꯎꯕꯅꯤ ꯁꯤꯁꯨ ꯑꯗꯨꯒ ꯑꯌꯥꯝꯕꯒꯤ ꯁꯔꯨꯛ ꯎꯔꯤꯕ ꯈꯔ ꯈꯛ ꯁꯣꯏꯔꯤꯕ ꯈꯔ ꯈꯛ ꯃꯉꯥꯟ ꯃꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯁꯥꯗꯣ ꯄꯨꯔꯥ ꯃꯃꯤꯠ ꯇꯥꯡꯕ ꯁꯥꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯌꯥꯒꯅꯤ ꯑꯗꯨꯒ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯁꯤꯗ ꯑꯩꯈꯣꯏꯉꯣꯟꯗ ꯌꯥꯝꯅ ꯊꯣꯛꯀꯟꯕ ꯂꯩꯔꯨꯕ ꯀꯥꯟꯗꯗꯤ ꯐꯖꯕꯅꯤ ꯃꯑꯣꯡ ꯇꯥꯔꯕ ꯁꯥꯅꯤ ꯍꯥꯏꯅ ꯀꯨꯔꯕꯥꯅꯤꯁꯤ ꯂꯩꯔꯨꯔꯅꯤ ꯂꯩꯔꯨꯔꯕꯒꯤ ꯃꯇꯨꯡꯗꯅ ꯌꯨꯝ ꯌꯧꯔꯛꯑꯀꯥꯟꯗꯅ ꯃꯁꯥꯗ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯛꯄ ꯑꯁꯣꯏꯕ ꯁꯤꯇꯔ ꯂꯥꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯂꯩꯔꯛꯄ ꯀꯥꯟꯗꯗꯤ ꯀꯩꯁꯨ ꯇꯧꯔꯛꯇꯕ ꯂꯩꯔꯨꯔꯒ ꯌꯨꯝ ꯌꯧꯔꯛꯑ ꯃꯇꯨꯡꯗꯅ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯛꯄ ꯃꯈꯣꯡ ꯆꯤꯡꯉꯛꯄ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯏꯗꯅ ꯖꯈꯝ ꯂꯩꯔꯛꯄ ꯁꯣꯛꯄꯟꯕ ꯁꯨꯝꯕ ꯌꯥꯎꯔꯛꯄꯗꯣ ꯃꯗꯨꯒꯤꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯥꯟꯗꯥꯔ ꯁꯥ ꯍꯥꯏꯕꯅꯤ ꯁꯥ ꯐꯥꯔꯕ ꯃꯤꯅ ꯂꯩꯔꯛꯄꯗ ꯂꯩꯔꯛꯑ ꯃꯇꯨꯡꯗ ꯁꯤꯇꯔ ꯗꯤꯁꯐꯤꯒꯔ ꯑꯁꯤ ꯎꯔꯛꯄ ꯑꯣꯏꯔꯕ ꯈꯪꯉꯛꯄ ꯑꯣꯏꯔꯕꯗꯤ ꯑꯅꯧꯕ ꯑꯃ ꯂꯩꯔꯒ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯒ ꯁꯥ ꯍꯥꯏꯕꯅꯤ ꯁꯥ ꯐꯥꯗꯕ ꯃꯥꯟꯗꯥꯔ ꯅꯠꯇꯕ ꯂꯥꯏꯔꯕ ꯒꯔꯤꯕꯁꯤꯡꯅ ꯂꯩꯕ ꯁꯥꯗ ꯁꯣꯏꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯑꯗꯨꯝ ꯂꯦꯟꯁꯤꯟꯒꯅꯤ ꯂꯩꯕ ꯉꯝꯕ ꯃꯤꯒꯤꯗꯤ ꯍꯜꯂꯒ ꯂꯩꯒꯅꯤ ꯑꯅꯧꯕ ꯑꯃ ꯅꯠꯇꯕꯁꯤꯡꯒꯤꯗꯗꯤ ꯂꯥꯏꯔꯕ ꯃꯤꯅꯁꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯂꯩꯗꯅ ꯀꯨꯔꯕꯥꯅꯤ ꯇꯧꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯅꯠꯇ꯭ꯔꯒꯁꯨ ꯁꯥ ꯍꯥꯏꯕꯅꯤ ꯁꯥ ꯐꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯄꯥꯝꯖꯕꯗꯒꯤ ꯃꯊꯃꯣꯏꯅ ꯇꯧꯅꯤꯡꯗꯨꯅ ꯇꯧꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯥꯏꯔꯕꯁꯤꯡꯅ ꯍꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒꯤꯗꯤ ꯅꯧꯅ ꯑꯃ ꯂꯩꯗ꯭ꯔꯒꯁꯨ ꯌꯥꯒꯅꯦꯕ ꯗꯨꯔꯔꯦ ꯃꯨꯈꯇꯥꯔ ꯖꯀꯔꯤꯌꯥꯗ ꯃꯑꯣꯡ ꯑꯁꯨꯝꯅ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯁꯦ ꯑꯩꯈꯣꯏꯅ ꯋꯥꯂꯤꯃꯥꯗ ꯄꯤꯖꯕ ꯌꯥꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯄꯤꯖꯕ ꯌꯥꯏ ꯋꯥꯂꯤꯃꯥꯒꯤ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯋꯥꯂꯤꯃꯥꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯄꯤꯖꯕ ꯌꯥꯏ ꯅꯤꯀꯥꯗ ꯄꯤꯖꯕ ꯌꯥꯏꯑꯕ ꯃꯑꯣꯡ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯁꯦ ꯒꯩꯔ ꯃꯨꯁꯂꯤꯝꯁꯤꯡꯗꯁꯨ ꯄꯤꯕ ꯖꯥꯏꯖ ꯑꯣꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯗꯒꯤꯗꯤ ꯏꯃꯥꯟ ꯋꯥꯂꯥꯁꯤꯡꯒꯤ ꯃꯅꯨꯡꯗꯅ ꯍꯦꯟꯅ ꯒꯔꯤꯕ ꯑꯣꯏꯕ ꯍꯟꯊꯕ ꯐꯀꯤꯔ ꯑꯣꯏꯕ ꯃꯤꯁꯀꯤꯟ ꯑꯣꯏꯕ ꯂꯥꯏꯔꯕ ꯌꯥꯝꯅ ꯂꯩ ꯏꯃꯥꯟ ꯋꯥꯂꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯟ ꯋꯥꯂꯥꯁꯤꯡꯗ ꯍꯥꯟꯅ ꯃꯗꯨ ꯄꯤꯒꯗꯕꯅꯤ ꯌꯥꯕꯗꯤ ꯌꯥꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯐꯕꯗꯤ ꯑꯣꯏꯗꯦꯕ ꯃꯔꯝꯗꯨꯅ ꯃꯈꯣꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯍꯟꯊꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯈꯣꯏꯁꯤꯡꯁꯤꯗ ꯄꯤꯕꯅ ꯍꯦꯟꯅ ꯕꯦꯍꯇꯔ ꯑꯣꯏ ꯐꯇꯋꯥ ꯍꯤꯟꯗꯤꯌꯥꯗ ꯌꯥꯎꯕ ꯀꯅꯥꯒꯨꯝꯕꯒꯤ ꯑꯍꯜ ꯂꯃꯟꯅ ꯃꯃꯥ ꯃꯄꯥꯅ ꯍꯤꯡꯉꯤꯉꯩꯗ ꯀꯨꯔꯕꯥꯅꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯦꯠ ꯇꯧꯁꯤꯜꯂꯝꯃꯦ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯃꯆꯥꯁꯤꯡꯗ ꯋꯥꯁꯤꯌꯠ ꯇꯧꯔꯝꯃꯦ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯕꯀ꯭ꯔꯥ ꯏꯗꯁꯤꯗ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕꯅꯤ ꯇꯧꯗꯕ ꯌꯥꯗꯦ ꯇꯧꯔꯛꯎꯀꯣꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯃꯍꯥꯛꯇꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯗꯨꯅꯤꯌꯥꯗꯒꯤ ꯈꯣꯡꯁꯥꯟꯈ꯭ರೆ ꯃꯆꯥꯁꯤꯡꯗ ꯋꯥꯁꯤꯌꯠ ꯇꯧꯔꯝꯃꯦ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯍꯤꯡꯉꯤꯉꯩꯗ ꯅꯦꯠ ꯇꯧꯁꯤꯜꯂꯝꯂꯦ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯄꯥꯅ ꯋꯥꯁꯤꯌꯠ ꯇꯧꯔꯝꯃꯤꯕ ꯅꯦꯠ ꯇꯧꯁꯤꯜꯂꯝꯃꯤꯕ ꯀꯨꯔꯕꯥꯅꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯦꯠ ꯇꯧꯁꯤꯜꯂꯝꯂꯤꯕꯗꯣ ꯃꯗꯨ ꯃꯆꯥꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯀꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯋꯥꯁꯤꯌꯠ ꯇꯧꯔꯝꯕ ꯅꯠꯇ꯭ꯔꯒꯅ ꯅꯖꯔ ꯅꯦꯠ ꯇꯧꯁꯤꯜꯂꯝꯕ ꯅꯖꯔ ꯇꯧꯁꯤꯜꯂꯝꯕ ꯑꯁꯤꯒꯨꯝꯕ ꯁꯥꯁꯤꯡ ꯑꯁꯤ ꯀꯨꯔꯕꯥꯅꯤ ꯇꯧꯔꯒ ꯂꯦꯟꯕ ꯃꯇꯝꯗ ꯃꯁꯥ ꯆꯥꯔꯣꯏ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯀꯅꯦꯕ ꯋꯥꯁꯤꯌꯠꯀꯤ ꯊꯤꯝꯈꯣꯏꯁꯤ ꯂꯣꯏꯅ ꯁꯗꯀꯥ ꯑꯣꯏꯒꯅꯤ ꯃꯁꯥ ꯆꯥꯗꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯁꯥꯃꯤꯗ ꯖꯀꯔꯤꯌꯥꯗ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯑꯁꯤ ꯂꯦꯝꯃꯦ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯃꯜꯂꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄꯗ ꯌꯣꯟꯊꯣꯛꯄ ꯌꯥꯗꯦ ꯏꯁꯥꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯂꯣꯏꯅ ꯏꯁꯥꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ ꯁꯔꯨꯛ 3 ꯊꯣꯛꯑꯒ ꯂꯩꯇꯕ ꯂꯥꯏꯔꯕ ꯌꯦꯇꯤꯝ ꯃꯤꯁꯀꯤꯟ ꯐꯨꯀꯔꯥꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯈꯥꯏꯗꯣꯛꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯈꯥꯏꯗꯣꯛꯈꯤꯕ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯔꯨꯛ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯁꯔꯨꯛ 3 ꯊꯣꯛꯄꯁꯤꯅ ꯍꯦꯟꯅ ꯐꯩ ꯀꯅꯥꯒꯨꯝꯕꯅ ꯑꯩꯗꯤ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯅꯤ ꯂꯣꯏꯅ ꯆꯥꯔꯅꯤ ꯍꯥꯏꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯃꯎꯟ ꯏꯁꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯈꯤꯕꯁꯨ ꯌꯥꯏ ꯁꯗꯀꯥꯒꯤ ꯅꯦꯠꯇ ꯄꯤꯊꯣꯛꯈꯤꯕꯁꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯌꯣꯜꯂꯨꯕ ꯇꯥꯔꯕꯗꯤ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯒꯤ ꯃꯎꯟꯅꯆꯤꯡꯕ ꯌꯣꯜꯂꯨꯕ ꯇꯥꯔꯗꯤ ꯃꯈꯣꯡ ꯃꯀꯣꯛ ꯌꯣꯜꯂꯨꯕ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨ ꯁꯗꯀꯥ ꯇꯧꯊꯣꯛꯈꯤꯒꯗꯕꯅꯦꯕ ꯂꯣꯏꯅꯃꯛ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯗ ꯌꯥꯎꯔꯤꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯗꯨ ꯆꯥꯕ ꯌꯥꯕ ꯃꯈꯣꯏꯗꯨ ꯑꯩꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯏ ꯏꯁꯥꯅ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕꯁꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯄꯤꯊꯣꯛꯇ꯭ꯔꯕ ꯏꯁꯥꯅꯁꯨ ꯆꯥꯗ꯭ꯔꯕ ꯌꯣꯟꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯃꯜꯗꯣ ꯁꯗꯀꯥ ꯇꯧꯗꯕ ꯌꯥꯗꯦ ꯁꯗꯀꯥ ꯇꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯃꯇꯝꯗ ꯀꯨꯔꯕꯥꯅꯤ ꯀꯔꯝꯕ ꯍꯥꯃꯦꯡ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯌꯥꯎ ꯇꯧꯕ ꯌꯥꯏ ꯁꯟ ꯇꯧꯕ ꯌꯥꯏ ꯎꯠ ꯇꯧꯕ ꯌꯥꯏ ꯍꯥꯃꯦꯡꯒꯨꯝꯕ ꯌꯥꯎꯒꯨꯝꯕ ꯁꯥꯁꯤ ꯑꯩꯈꯣꯏꯅ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯆꯍꯤ ꯐꯥꯕ ꯍꯥꯃꯦꯡ ꯌꯥꯎꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ
संद तौगे हारगना चाही अनी फारब सन होगदबनी मया ताब तादबदा एतबार तौदे मया तागेरा तारोगेरा चाही अनी बु फारदी संदा दुम कुर्बानी तौबे यारे उतकुंबा चौब साद कुर्बानी तौगे हारगदी चाही मंगा मुकम्मल फारब सादो मदुना अखोय कुर्बानी तौबा याए बैखोय दुरे मुख्तार दम यारबनी अदुगा अखहादिबा सा अचौबा सरुक तरेत सियार तरेत थोकपा याबा हिस्सा तरेत थोकपा याबा सा सिंगसे सनगुंबा उतकुंबा से इरोयगुंबसे असुगुंबसे कुर्बानी तौ मतमदा सियार तरुक सरुक तरेतगी हेनबा यादेबा तरुकतगी तरेतगी सरुक तरेतगी हेनख्रबदी कुर्बानी दु ओइरोयदोरिबनेबा सरुक तरेतगी हंथबदी याय करिगुंबा मी तरुक खगना मी मंगा खगना मी अहुम खगना मी अनी खगना यहाँ तक के मी अम खक्तनसु मथन खक्तनसु लोइना तौबा याय तौबतबु मगदुगी सा एलक्पा मतमददी हिसाब ता ब्लाइंड दा हिते येनबा यारोय वजन तौरगा ओनगदबनी किलोदा हिसाब तौरगा ओनगदबनी करिगुंबा ब्लाइंड दा हिसाब ता चौराकपा हिसाब अमदा हिता ओनखिबो तारगदी कनागुंबा मदन वाटना सा फंगनी कनागुंबदना हेना फंगनी अदु सेंथोयदा चिंगेबा सेंथोयदा चिंगी हराम नि अदु यादे मरम मदुना इखोयना सरुक तरेतगी शार तरेतगी ताना लेलबसु पुल्लबसु शार से पुल्लबसु अकायबा थोयदोकपा लैतेबा अकायबा थोयदोकपा लैते मरम मदुना सा एलक्पा मतमदा यामना चेक्सिनगदबनी इखोयनी येलिबा सा से कनादा हेली कनादा वाली ब्लाइंड एलिब्रा कमायना एलिबनो से इखोय याम चेक्सिनगदबनी नत्रबदी सेंथोयदा चिंखिगदोरिबनी पैसा तिंगना मतम चंगना याम वाना मेहनत तौरगा अल्लाह खगना याबीनबगीदमक तौरिबा कुर्बानी की सा सिदा करिगुंबा किलोदा ओलहौददना वजनदा थांगलगा ओलहौददना ब्लाइंड ओनखिबा तारबदी अचौबु गुना हम मायोकनगदोरिबनी अमसुंग इखोयगी कुर्बानी दो हराम गा यानसिनखिदना सवाब की मुहूर्त हराम होइना फंगबगी फिबमदा लाकदोरिबनी अल्लाह तबारक व तआला ना इखोयबा अमल की तौफीक पिनबी बोइसना।